ꯑꯍꯥꯟꯕꯃꯛꯇꯗ TOMTVꯅ ꯄꯨꯊꯣꯛꯆꯕ ꯀ꯭ꯔꯥꯏꯝ ꯋꯥꯠꯆ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯔꯠ ꯑꯃꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯀ꯭ꯔꯥꯏꯝ ꯋꯥꯠꯆ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯏꯕ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯄꯥꯎꯗꯝ ꯑꯃ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯖꯨꯂꯥꯏꯒꯤ ꯇꯥꯡ 12 ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯂꯨꯞꯈꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ NDRF ꯇꯤꯝꯅ ꯔꯤꯀꯚꯔ ꯇꯧꯈꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯄꯠ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯊꯥ ꯑꯁꯤꯒꯤ 10ꯗ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯂꯨꯞꯁꯤꯟꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗꯒꯤ ꯁꯂꯥꯝ ꯀꯨꯃꯥꯔ ꯆꯍꯤ 65 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 2:30 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤ꯫ ꯁꯂꯥꯝ ꯀꯨꯃꯥꯔ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 10ꯗ ꯁꯨꯒꯅꯨ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯐꯥꯔꯝꯗꯒꯤ ꯍꯜꯂꯛꯄꯗ ꯍꯤ ꯇꯣꯡꯗꯨꯅ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡ ꯍꯤꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯂꯧꯈꯠꯂꯒ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕꯗ ꯁꯥꯏꯀꯜ ꯑꯗꯨ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯁꯥꯏꯀꯜ ꯂꯧꯈꯠꯅꯕ ꯍꯣꯠꯅꯕꯗ ꯇꯨꯔꯦꯜꯒꯤ ꯑꯀꯟꯕ ꯏꯔꯩꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯁꯤꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯒ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ ꯂꯩꯉꯥꯡꯇꯥꯕꯤ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ SDRF, NDRF ꯑꯃꯁꯨꯡ ꯃꯣꯏꯔꯥꯡ ꯐꯥꯌꯔ ꯁꯔꯚꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗꯒꯤ ꯁꯂꯥꯝ ꯀꯨꯃꯥꯔꯒꯤ ꯍꯛꯆꯥꯡ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯅꯤ꯫ Crime Watch ꯖꯨꯂꯥꯏꯒꯤ ꯇꯥꯡ 12 ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯇ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃ ꯁꯟꯖꯦꯟꯊꯣꯡ ꯃꯄꯥꯗ ꯇꯥꯎꯊꯔꯛꯄꯗꯒꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯊꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 6:30 ꯇꯥꯕ ꯃꯇꯝꯗ ꯁꯟꯖꯦꯟꯊꯣꯡꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯕꯣꯔꯥꯈꯥꯎ ꯑꯃꯗ ꯇꯥꯎꯊꯔꯛꯄ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯐꯪꯈꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯎꯊꯔꯛꯄ ꯑꯗꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯃꯊꯧ ꯇꯧꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯅ ꯎꯔꯛꯄꯗꯒꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁ ꯇꯤꯝꯅ ꯂꯧꯈꯠꯈꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯆꯍꯤ 25 ꯃꯨꯛꯀꯤ ꯂꯦꯡ ꯑꯣꯏꯒꯅꯤ, ꯃꯁꯝ ꯁꯥꯡꯉꯤ, ꯈꯣꯡꯒ꯭ꯔꯥꯎ ꯑꯉꯧꯕ ꯑꯃꯗꯤ ꯐꯨꯔꯤꯠ ꯉꯧꯔꯨꯅꯕ ꯂꯤꯠꯂꯝꯃꯤ꯫ ꯇꯨꯡꯗ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯆꯥꯎꯔꯥꯛꯄ ꯐꯤꯚꯝ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯊꯝꯈꯤ꯫ Crime Watch ꯖꯨꯂꯥꯏꯒꯤ ꯇꯥꯡ 12 ꯒꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯑꯆꯧꯕ ꯔꯦꯀꯦꯠ ꯑꯃ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯊꯨꯒꯥꯏꯈꯤ, ꯂꯣꯏꯅꯅ ꯃꯤꯑꯣꯏ 5 ꯐꯥꯒꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SP ꯗꯣꯛꯇꯔ S. ꯏꯕꯣꯝꯆꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯟꯖꯨꯃꯥꯟꯒꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ 5 ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯝꯕ ꯒꯥꯔꯤꯁꯤꯡꯒ ꯀꯣꯟꯅꯅ ꯐꯥꯈꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯃꯣꯍꯝꯃꯗ ꯏꯁꯂꯥꯎ ꯔꯍꯃꯟ ꯑꯇꯣꯞꯄ ꯃꯤꯡ ꯃꯣꯃꯣꯆꯥ ꯆꯍꯤ 25 ꯑꯄꯣꯛꯄ ꯑब्ꯗꯨꯜ ꯍꯀꯤꯝ, ꯃꯣꯍꯝꯃꯗ ꯃꯨꯖꯤꯗ ꯈꯥꯟ ꯆꯍꯤ 12 ꯑꯄꯣꯛꯄ ꯃꯣꯍꯝꯃꯗ ꯈꯥꯟ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗꯒꯤ ꯁꯤꯜꯚꯔ ꯃꯆꯨꯒꯤ ꯑꯜꯇꯣ ꯀꯥꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN05A6996ꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯖꯥꯎꯔ ꯔꯍꯃꯟ ꯑꯇꯣꯞꯄ ꯃꯤꯡ ꯌꯥꯏꯃ ꯆꯍꯤ 93 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯍꯝꯃꯗ ꯔꯍꯤꯃꯨꯗꯤꯟ ꯑꯃꯁꯨꯡ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯃꯣꯍꯝꯃꯗ ꯏꯂꯤꯌꯥꯁ ꯆꯍꯤ 23 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯌꯨꯕ ꯈꯥꯟ ꯑꯃꯗꯤ ꯃꯣꯍꯝꯃꯗ ꯁꯥꯍꯥꯕꯨꯗꯤꯟ ꯑꯇꯣꯞꯄ ꯃꯤꯡ ꯏꯕꯣꯌꯥꯏ ꯆꯍꯤ 55 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯍꯝꯃꯗ ꯑब्ꯗꯨꯜ ꯔꯍꯃꯟꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯒꯤ ꯃꯦꯇꯜ ꯒ꯭ꯔꯦ ꯃꯆꯨꯒꯤ ꯔꯣꯌꯦꯜ ꯑꯦꯟꯐꯤꯜꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN01AH 4492 ꯑꯃꯗꯤ ꯆꯞ ꯃꯥꯟꯅꯕ ꯒꯥꯔꯤꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN01AE 0040ꯒꯤ ꯔꯣꯌꯦꯜ ꯑꯦꯟꯐꯤꯜꯗ ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ꯫ Crime Watch ꯖꯨꯂꯥꯏꯒꯤ ꯇꯥꯡ 16 ꯃꯇꯤꯛ ꯆꯥꯕ ꯗꯣꯀꯨꯃꯦꯟ ꯌꯥꯎꯗꯅ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯅꯟ ꯂꯣꯀꯦꯜ 19 ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯇꯦꯝꯄꯜ ꯑꯣꯐ ꯂꯔꯅꯤꯡꯗ ꯂꯩꯔꯝꯕꯗꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯆꯧꯕ ꯃꯑꯣꯡꯗ ꯏꯔꯥꯡ ꯑꯃ ꯊꯣꯛꯈꯤ꯫ COVID-19ꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯟꯅ ꯂꯧꯈꯠꯂꯤꯉꯩ ꯆꯦꯔꯛꯇ ꯆꯦ ꯆꯥꯡ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯄꯥꯟ ꯂꯝꯒꯤ ꯅꯣꯟ ꯂꯣꯀꯦꯜ ꯃꯤꯑꯣꯏ 16 ꯊꯣꯡꯖꯨꯒꯤ ꯑꯣꯚꯔꯍꯦꯗ ꯋꯥꯇꯔ ꯇꯦꯡꯛ ꯁꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯌꯧꯔꯛꯂꯕ ꯇꯨꯡꯗ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯇꯦꯝꯄꯜ ꯑꯣꯐ ꯂꯔꯅꯤꯡ ꯗꯤꯒ꯭ꯔꯤ ꯀꯣꯂꯦꯖꯇ ꯍꯥꯡꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯂꯩꯔꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯖꯣꯏꯟꯠ ꯀꯃꯤꯇꯤ ꯑꯣꯟ COVID-19ꯒ ꯎꯅꯕ ꯑꯃꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯂꯣꯡꯖꯝ ꯔꯇꯟ ꯀꯨꯃꯥꯔꯅ ꯇꯝꯊꯤꯔꯕ COVID-19 ꯂꯥꯏꯆꯠ ꯉꯥꯛꯊꯣꯛꯅꯕ ꯑꯁꯨꯛ ꯀꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯉꯩ ꯆꯦꯔꯛꯇ ꯀꯔꯤꯁꯨ ꯈꯟꯊꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯆꯦ ꯆꯥꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯤꯇꯣꯞ ꯆꯪꯂꯛꯂꯒ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯂꯩꯔꯝꯕ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯃꯈꯣꯏꯕꯨ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯃꯇꯧ ꯀꯔꯝꯅ ꯊꯥꯗꯣꯔꯛꯂꯒ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯌꯧꯔꯝꯂꯤꯕꯅꯣ,
ngasi committee asina thengnariba si khak natana atopa matamda mitop singsu changlamloi hainingai leite tanpham asida lenga ki maikai dagi thokhaningdaba thodok ase makha tana thokhandana bhonabiu haina mahakna cheksin wafam thanokhe Crime Watch July ki tang taragamari lukhosai jau thado haina Manipur ki Chief Minister Nongthomam Biren na pressure pi ki haina hanagi nap ki additional SP TH Brinda na hai ki wafam adu Chief Minister na matang sabda pokhun chapchana pigani haina phongdoki drug case ka mari lenana Chandel ADC gi hanagi chairman lukhosai jau bu fabgi matangda nap ki additional SP Brinda na phongdorakhiba wafam asigi matangda court ta case leiribanina wafam kaya phongdokpa yarabasu hiram asigi matangda court ki affidavit da mayek sengna phongdolakani court ta case leiriba wafam amagi matangda pauchi singda hablakliba si matang chabra chadabra contempt tabra tadabra haibidu legal gi oiba mijengda kari leibage haiba yengselagani haina Chief Minister N Biren phongdokhe Chief Minister Secretariat pangthokpa Manipur Startup Idea Stage Round 2 gi ahanba installment gi senfam beneficiary da yenthokpagi thoram amada hairiba wafam sing asi phongdolakhibani BJP na luchingba lenga kasina war against drug haibasi haudokhibani drug ki matangda phariba case lokhaliba mayam ase lenga kasina tau haina haibadagi taukhibani charge se thagat pasu lenga kasina athubada thagalu haiba wafam dagi thagat khibani drug ka mari lenana faraba singda matik chaba dandi pibagi matangda ek na piribasi sidagi hena kanba dandi ama pinaba kari tauba yabage haibasu yengsilli nap ki additional SPTH Brindana phongdorak liba wafam ase court case leiribanina phongdokpa yadrabasu matik chaba paukhum court ki affidavit ta pigani haina mahak haike Crime Watch July ki tang taragamanga Chandel ki hanagi ADC ki chairman oiramba lukhosai jau gi drug case ta Manipur ki Chief Minister Nongthomam Biren chene haiba wafam asi laibak yamna thibani mahak moral ground ta fam thadokadabani haina Congress na dabi tankhi Chandel ki ADC ki hanagi chairman lukhosai jau dagi drug fabaki case ta Manipur ki Chief Minister N Biren gi ming yausen lakliba asina Chief Minister moral ground da khudak ta fam thadou case asigi asengba khangnaba independent body oiriba CBI da khudak ta sinaraga thigalhan gadabani haina CLP gi leader o ibobina phongdokre BT rota laiba Congress Bhavan da pangthokpa paugi mifam amada wafam sing asi phongdokhibani mahana makha taraduna Chandel ADC gi hanagi chairman lukhosai jaudagi yamlaba drug amadi paisa phabagi case asigi matangda nap ki additional SP na case asida BJP gi official ama yauna Chief Minister N Biren yausalakliba asi taraina lofam thokte chinda natte thabak ta onthokpani haina lengak asina toina lauribasi tokpiro case asigi matangda thagatliba Manipur Police ki team amadi thagatliba charge sheet adu handoku haibo ofum sing thamlakpa asina case asi Manipur Police na thigatpada kadai fauba sengna tawgani haibasi achobu wahang amani State Cabinet na khudakta warep ama lauduna hairiba case asi maning tamba body ama oiriba CBI da thigathanaba thausil paikhatkadabani war on drug hairiba lengak asigi kholaw asi maming tagini chinda faba sabgi thabak miyamna taningdre case asigi matangda leibak asigi political head ama oiriba Chief Minister N Biren yausilakpa se leibak asigi oina yamna leibak thibani khudakta Chief Minister moral ground da fam thadokadabani achumba tauba sarkar oiragadi case asi CBI da natraga karamba agency na thigalhan gadage haibasi athubada lengak asina miyamda lauthokadabani haina mahakna haike sarkar asigi makok singba Chief Minister moral ground da resign tawgadabani Ani Shubat Dimana Kudakta CBI da interest of a cabinet of Putoga CBI da throughout investigation Tonanava Kanamta Koi spare Toro Kanana Tiet Kaduri Base Kanana Charsit Lokoro Hariba missing the Sinagaduri Brava Charsit to cry Tangre quarter tongue Bravo Lokusho Prabra withdraw also high to the Sinagaduri Bramasi investigation Tona Sarkari Makaidagi Masi masu sentok piyo masigi thaudok se masi investigation tawbase karamba agency na sinagadori haibi sarkar gi maikai degi ngasi mak sentok piyo ba sigi demand sing sina koi party gi taraf tagi thamjari basi Crime Watch July ki tang taragataruk matam sangna tanduna lakhiba dabi sing pithoktuna leibagi mayokta VDF sing na khulai thadoktuna thabak lepagi khongjang changsin bauki pithoktana lakhiba VDF singi dabi thabakta onthoktabagi mayokta sizinariba thabakka chanaba tolo pibiu haiduna dabi taladuna numit asidagi VDF singna thabak lepagi khongjang changsin bahauki
ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯚꯤꯗꯤꯑꯣ ꯄꯔꯁꯅꯦꯜꯁꯤꯡꯅ ꯆꯠꯊꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯕꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯪꯕꯤꯗꯦ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯗꯨꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕ ꯍꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯄꯦꯟꯗꯦꯃꯤꯛ ꯃꯔꯛ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯄꯔꯁꯅꯦꯜꯁꯤꯡꯁꯨ ꯐ꯭ꯔꯟꯠꯂꯥꯏꯟꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯐꯣꯔꯁ ꯑꯃꯅꯤ꯫ ꯚꯤꯗꯤꯑꯣ ꯄꯔꯁꯅꯦꯜ ꯀꯌꯥ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯑꯁꯨꯛ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯕꯨ ꯅꯥꯊꯩꯗꯨꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯚꯤꯗꯤꯑꯣ ꯄꯔꯁꯅꯦꯜꯁꯤꯡꯅ ꯊꯕꯛꯀ ꯆꯥꯅꯕ ꯄꯦ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯔꯝ ꯆꯥꯕ ꯗꯤꯃꯥꯟ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯂꯩꯔꯤ꯫ Crime Watch ꯖꯨꯂꯥꯏꯒꯤ ꯇꯥꯡ 13 ꯋꯥꯔꯜड ꯋꯥꯔ II ꯃꯇꯝꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯑꯔꯤꯕ ꯕꯣꯝ ꯀꯌꯥꯃꯔꯨꯝ ꯃꯣꯔꯦꯒꯤ ꯋꯥꯔꯗ ꯅꯝꯕꯔ 9ꯗ ꯊꯦꯡꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯇꯦꯛꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 9 ꯂꯥꯡꯉꯣꯝ ꯚꯦꯡꯗ ꯑꯔꯤꯕ ꯃꯇꯝꯒꯤ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯕꯣꯝ 60ꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯐꯪꯕ ꯉꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯕꯣꯝꯁꯤꯡ ꯑꯗꯨ ꯅꯦꯝꯖꯥꯜꯍꯤꯡ ꯗꯣꯡꯉꯦꯜ ꯀꯧꯕ ꯅꯨꯄꯤ ꯑꯃꯒꯤ ꯏꯪꯈꯣꯜꯗ JCB ꯒꯥꯔꯤꯅ ꯌꯨꯝ ꯁꯥꯅꯕꯒꯤ ꯂꯩꯕꯥꯛ ꯇꯧꯕꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯃꯣꯔꯦ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯥꯡꯕꯣꯏ ꯒꯥꯡꯇꯦ ꯑꯃꯗꯤ ꯕꯣꯝ ꯑꯦꯛꯁꯄꯔꯠꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯥꯏꯚ ꯕꯣꯝ 18 ꯑꯃꯗꯤ ꯄꯣꯈꯥꯏꯕ ꯑꯍꯥꯡꯕ ꯑꯦꯝꯇꯤ ꯀꯦꯁ ꯕꯣꯝ 93 ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯕꯣꯝ ꯍꯥꯞꯄꯗ ꯁꯤꯖꯤꯟꯅꯕ ꯌꯣꯠꯀꯤ ꯕꯣꯛꯁ 15ꯒ ꯂꯣꯏꯅꯅ ꯐꯪꯕ ꯉꯝꯈꯤ꯫ Crime Watch ꯖꯨꯂꯥꯏꯒꯤ ꯇꯥꯡ 18 ꯃꯟꯔꯦꯒꯥꯒꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯠꯁꯨꯃꯜꯁꯤꯡ ꯃꯤꯑꯣꯏ ꯈꯔꯅ ꯍꯩꯅ ꯊꯣꯛꯂꯝꯃꯦ ꯍꯥꯏꯕ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯂꯔꯠꯇ ꯂꯥꯛꯈꯤ꯫ ꯊꯝꯕꯥꯜꯈꯣꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯖꯣꯕ ꯀꯥꯔꯗ ꯋꯥꯔꯀꯔꯁꯤꯡꯅ ꯊꯕꯛ ꯁꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯠꯁꯨꯃꯜ ꯑꯗꯨ ꯁꯥꯁꯤꯟꯅꯕ ꯑꯦꯀꯥꯎꯟꯠ ꯍꯥꯡꯗꯨꯅ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ ꯃꯦꯝꯕꯔꯅ ꯍꯩꯅ ꯊꯣꯛꯂꯝꯂꯦ ꯍꯥꯏꯅ JSAꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯈꯦꯂꯝꯕꯝ ꯁꯨꯕꯥꯁꯅ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯖꯣꯕ ꯀꯥꯔꯗꯀꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯨ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛꯇ ꯁꯥꯁꯤꯟꯅꯕ ꯑꯦꯀꯥꯎꯟꯠ ꯍꯥꯡꯗꯨꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯄ꯭ꯔꯙꯥꯟ ꯀꯣꯏꯖꯝ ꯔꯣꯃꯥꯗꯦꯕꯤ, ꯃꯄꯨꯔꯣꯏꯕ K. ꯑꯣꯂꯦꯟ ꯑꯃꯗꯤ ꯃꯦꯝꯕꯔ ꯁꯔꯥꯡꯊꯦꯝ ꯑꯅꯤꯇꯥ, ꯃꯄꯨꯔꯣꯏꯕ S. ꯏꯕꯣꯝꯆꯥ, ꯊꯝꯕꯥꯜꯈꯣꯡ ꯁꯥꯕ ꯂꯩꯀꯥꯏ ꯑꯅꯤꯅ ꯂꯧꯇꯨꯅꯗꯨꯅ ꯁꯦꯜꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯂꯝꯕꯅꯤ꯫ ꯄꯟꯕ ꯌꯥꯏ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯂꯔꯠꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯁꯤ ꯊꯤꯒꯠꯂꯛꯈꯤꯕꯅꯤ ꯑꯃꯗꯤ ꯍꯧꯈꯤꯕ ꯖꯨꯟ 10ꯗ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯐꯥꯏꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠꯇ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯔꯕ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ ꯃꯦꯝꯕꯔ ꯑꯁꯤꯅ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯂꯧꯊꯣꯛꯇꯨꯅ ꯂꯩꯈꯤꯕꯅ ꯉꯁꯤ ꯐꯥꯎꯕ ꯐꯥꯕ ꯂꯩꯇ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯑꯇꯣꯞꯄ ꯕꯦꯡꯛꯁꯤꯡꯗꯁꯨ ꯃꯁꯥ ꯈꯪꯗꯅ ꯁꯥꯁꯤꯟꯅꯕ ꯑꯦꯀꯥꯎꯟꯠ ꯀꯌꯥ ꯍꯥꯡꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯆꯤꯡꯅꯕꯁꯨ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯤꯒꯠꯄꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ ꯃꯦꯝꯕꯔ ꯑꯗꯨ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ꯫ Crime Watch ꯖꯨꯂꯥꯏꯒꯤ ꯇꯥꯡ 19 ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ADGP ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯔꯕꯤꯟ ꯀꯨꯃꯥꯔ ꯃꯁꯥ ꯃꯊꯟꯇ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯣꯛꯄꯗꯒꯤ ꯅꯣꯔꯊ ꯏꯁꯇ ꯂꯩꯕ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯗ ꯂꯩꯀꯠꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ADGP ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯔꯕꯤꯟ ꯀꯨꯃꯥꯔ ꯃꯁꯥ ꯃꯊꯟꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯅꯕ ꯍꯣꯠꯅꯔꯝꯈꯤ꯫ TOMTVꯅ ꯐꯪꯕ ꯄꯥꯎꯗ IPS ꯑꯣꯐꯤꯁꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯕꯦꯇꯥꯂꯤꯌꯟꯗ ꯂꯩꯕ ꯑꯣꯐꯤꯁꯀꯤ ꯀꯦꯕꯤꯟꯗ ꯃꯁꯥꯃꯛꯀꯤ ꯁꯔꯚꯤꯁ ꯄꯤꯁꯇꯜꯅ ꯈꯗꯥꯡꯗ ꯀꯥꯞꯁꯤꯟꯖꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯥꯏꯒꯤ ꯁꯔꯨꯛꯇ ꯐꯥꯎꯗꯣꯛꯇꯨꯅ ꯁꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯄꯒ ꯁꯣꯛꯂꯕ ꯑꯔꯕꯤꯟ ꯀꯨꯃꯥꯔ ꯅꯣꯔꯊ AOCꯗ ꯂꯩꯕ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯗꯨꯅ ꯂꯩꯀꯠꯅꯈꯤ꯫ ꯂꯩꯀꯠꯅꯔꯤꯕ ꯑꯔꯕꯤꯟ ꯀꯨꯃꯥꯔ 1992 ꯕꯦꯆꯀꯤ IPS ꯃꯅꯤꯄꯨꯔ ꯀꯥꯗꯔꯒꯤ ꯑꯣꯐꯤꯁꯔ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯍꯥꯟꯕꯗ IBꯒꯤ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅꯁꯨ ꯊꯕꯛ ꯄꯨꯔꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ J. ꯁꯨꯔꯦꯁ ꯕꯥꯕꯨ ꯑꯃꯗꯤ DGP LM ꯈꯧꯇꯦꯁꯨ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯗ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯂꯩꯀꯠꯅꯔꯤꯕ ꯑꯔꯕꯤꯟ ꯀꯨꯃꯥꯔꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ J. ꯁꯨꯔꯦꯁ ꯕꯥꯕꯨ ꯑꯃꯗꯤ DGP LM ꯈꯧꯇꯦꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ꯫ He's a very good officer actually. He came from IB after a long time. So recently only we posted him as additional DGP Law and Order. So very unfortunate incident. We don't know what is the background, but he is lucky that he is conscious. He is able to respond. The bullet has gone from base of the face to the out from the vault. So it's a through and through bullet injury, but luckily damage does not seem much. So we have to wait and watch how the doctors will advise us.
I'm not very sure of that, but whatever measures, medical measures that are required to be taken to stabilize his conditions have been taken, and doctors have made great efforts, and we are grateful to the management for stabilizing our colleague. That also is under examination consideration. It will be dependent upon the advice to be given by the medical team. Crime Watch. July ki tang taraga mapan private school sing thingjilag labadi MSU MSF amadi desamna tumina yengduna lairoi haina akanba wafam thamlakhi. Lengakna Megi tang kun tarukta thokiba order adu July kun fawbagi manungda handoktrabadi private school sing shut down tawragani haina fongdorakliba asi mahairoi khunai ki khandaba phirepni. Dabi fangdabagi school shut down torokpa thoklagadi yengduna lairoi haina All Manipur Students Union, Manipur Students Federation amadi Democratic Students Alliance of Manipur gi maikaidagi section wafam thamlakli. COVID-19 gi lockdown marakta lengakna private school singda thamkhiba guidelines ki matungina lockdown manungda private school singna Mahiroi singdagi school fee khongkatpa yaroi amadi oza singi oina chada yankhai salary payment tawgadabani haina thokiba order adu yaba ngamloi haina private school singi maikaidagi yaningdaba kya fongdorakpa laikhrabani. Nakalamromda lengaki maikaidagi su order asigi makha tarakpada nakalamromda su lengaki maikaidagi su order asigi makha tarakpada wafam amata fongdoraktana lairibani. Hiram asigi matangda MSU MSF desam gi mihut singa TOMTV ga akhanana unarubada wafam kaya thamlakli. Private school mayam sing hayengdagi shutdown torani na hairiba si masi Manipur mahiroi khunai gi damakta khwaide laibak thibani mahiroi Manipur mahiroi mayam sida makhoi tungi future amadi tungi careers da koi tamsingnamni singnabani aduna masigumba mahiroi singda hena pigadaba wakhalon henan phajaba wakhalon pigadaba mohota makhoi moral amadi makhoi emotional sida koi threat tawba yamongda makhoi school haiba school mayam sing asi shutdown tawgani haibase masigumba phirep sida emsuna adugi mayokta matampumada laigani. Hauzik United Association on Recognized School of Manipur na ngarang mogi statement amada government ki phirep adu hando kaiguma handokta taragadi tarik July ki tarik kunma thoidagi private school sing Manipur da shut down tawrani kaina haiba phirep ase masi MSM nadi masi yabanga moya Lainariba government amadi private school gi oza singa gi lainariba muknariba sing asina maram oirakanda aikoi gi mahiroi singda victimize torakpa taraba mahiroi singi teaching learning process ta akaiba lakpa taragadi matang antoida Manipur gi mahiroi singi interest ta handagi hona leptuna lakli makha tarakpa da suam mutama lepla kana aikoi akanba khongjang sing sangsalakani haiba tare maseta government subtumina leiba taragadi wathoklan thorakani wathoklan thorapa matamda masigi mahiroi gi interest solakpa taragadi hoji haiba khongjang asina hayengwai school thingi ba khothiba talagadi mahiroi sing interest so jamaki sokani matang daidadi desamna aikoi Manipur gi mahiroi sing myam pullakanda matudai aikoi kasu tumina leiroi aikoi khongjang sangsalakani haibasine. Crime Watch. July ki tang taraga mapan nupi amabu chahi tara hena live in relation da lairaba matungda nupi atopa amamuk chensilakpagi wathok ama kangleipak kanbalukki maikil lakhi. Namthak tawduna chahi tara hena yumban bagi mari thamlaga atopa nupi amaga chenkre haina nupi macha amana kangleipak kanbalupta wakalakhe. Hiramasi matangda Pauna Bazar Nambul Mapal da leiba kangleipak kanbalup ki mayai loisangda pangthokiba paugi mifam amada lup asigi Secretary General ngamkhai ngakpa luwangna haikibada Kaisamthong Longjam Leiraktagi Pradip Thaunaujam Chahi Kuntragani Thoi Apokpa Thaunaujam Birachandrana Kaisampat Leimajam Leikaidagi Laisabi ama Goa da Chahi tara hena mari leinaramlaba tungda namthak tawduna thamlaga haukiba February thada Uripoktagi Laisabi ama amuk mari thamnaduna chelambani hairi. Victim oriba nupi aduna khanglakpadagi pendabagi Pradippu chaikhi. Maduda khudong chabalauduna Pradipna Imphal Police Station da mahaki mafamda threat tawrakle haina police ta FIR ama lodge tawkhi haibagi complaint ama thangalakpadagi victim oriba nupi adubu police na kauduna wahang pahong chathaki. Nupi ama bu luhongduna lawgani haina thajaba piraga namthak tawduna matam sangna yumban bagi mari thamlamlaga hundok-lambani. Hauzik KKL gi maikaidagi victim asina Women Police Station Imphal East da Indian Penal Code ki tongan ba mari lenaba section singi makhada case ama register tawkre.
Adubu case asida chenariba miyoi asina mangjawna interim bail lauthokna lerambana mahakpu phava yadana leiri. Athuba matamda interim bail adu reject tawbiduna ain gi oiba chapchaba thabak lokhatpiyo haina mahakna haiki. Crime Watch. July ki tang taraga mapan Lilong Police amadi Entry Drugs Lilong anigi apunba team amana miyo ini number 4 amadi WY tablet kaya ga konana faki. Numid asigi numid yung mamatung pung ahumlom taba matamda Lilong Police amadi All Lilong Anti-Drug Association gi volunteer sing na thazabiyaba pawma fangbadagi Lilong Haurebi awang laikai da thiba humbagi thabak chathabada laikai adumaktada leiba Muhammad Wahidur Rahman Chahi Yankai Apokpa Muhammad Hasamuddin Kauba drug lalon mamiyo ama Heroin number 4 powder gram taruk konana board 12 ki DBBL gi nongmai amaga konana fagat pangamki thaudoga sigi matung tarakba nungthel pung mari rom chatpa matamda team asemakna Lilong Haurebi Sambru Khongdagi Muhammad Aslam Khan Chahi Kuntragani thoi apokpa Muhammad Abdul Hay Kauba drug lalonba miyoi amasu WY tablet piece chamnga nifuni thoya konana fagatki. Crime Watch. July ki tangkun Lukhosai Jau drug case ka mari lenena Manipur ki Chief Minister Nongthomam Biren from thadokadabani haina veteran politician Ojoina Phongdoki. Lukhosai Jau drug case nakoina na Chennai haiba Manipur ki Chief Minister N Biren moral ground da from thadokpham thoi haina Hanagi Minister amadi veteran politician Okram Joina Phongdoke. Singzamai ka wada leiba masagi yumda paumi singa unaba amada mahakna phongdokhibada hojik leiriba BJP na luchingba chungsinaba lengak asina miyam gi thajaba manghale amadi court pu aranba mongda sizinaduna democracy bu singnare mahakna makha taraduna handak ADC chairman Lukhosai Jau gi drug ki case ka mari lenana additional SP NAP TH Brindana pisin khiba affidavit ta Chief Minister amadi lengak asigi famnaiba miyoi kaya Chennai haibo wafam phongdokhiba laibak thibini hiramasi matangda state asigi leiriba governor na mijeng changbiduna Chief Minister N Biren Chief Minister gi famdagi lauthokadabani drug ki case ta Chief Minister amadi atai famnaiba miyoi kaya chenaramba asina miyamna laingaktagi achumba fangani haibagi thajaba leiraroi hainam maral siraduna case asi CBI da sinaduna thizin hangadabani karigumba governor na miyeng changbiraktrabadi masana governor bu hakthengna unagani Chief Minister masana war on drug haiduna laujarabasu Chief Minister yauna famnaibu singna drug ki chawroba karba chatharamba se Manipur gi rajniti gi puwari da amukta thokkhidri drug ki case ki matang da lengak asiga open debate ama taunaba thong launa hangli haiki. Crime Watch. July ki tang kun gani thoi COVID-19 laicha chandorok le haiba report amagi umfam da District Administration Thaubalna District asigi mafam pumnamakta CRPC 144 gi makhada curfew thamjanki. Haukiba matam khara asida Thaubal district ta COVID-19 positive oiba masing hengalakpa amasung positive oidaba miyoi singi contact history thigalakpada makha tana anoba positive oiba anoba case kaya mathang tholakpadagi lusilaklaba phimam asigi yenglaga DC na district asigi mafam pumnamakta khudaktagi makha taba order ama thoktriba fauba curfew lauthokhe. Hiramasi matang dang si Thaubal gi DC and Bandana Cherol amagi matung inna district asida police personnel healthcare worker amasung volunteer sing positive oiramba adu makhatana ahen ba case lakpadagi local transmission gi chang wangkhalakle maramaduna miyamna curfew leiringai manungda yum dagi mapan thokpigano masina leina asi makhatana sandokpagi lambi adu thadat pangamgani haike DC and Bandana na makhatana thokhiba order amana district asida makhatana COVID-19 positive oiba masing tapna hengalakliba asigi yenglaga makhatana leina asi ka henba mongda sandorokpa thingnaba district asigi leiriba kaithel sing maruoina Lilong kaithel usoi pokpi kaithel waithau kaithel babu kaithel mina kaithel Thaubal kaithel Wangjing kaithel Yairipok kaithel amasung nungphu kaithel su makha taba order ama thoktriba phauba khudaktagi thingjinkhre athingba si National Disaster Management Act 2005 ki section 30 makhada laina asi sandorakpa thingnaba thambani masigi mathakta dharma gi oiba mafam sing yauna atai mafam singda thauram khudimak ki oina miyam punbada su athingba thamkhre athingba si thugaiduna thabak torakpa miyoi sing Indian Penal Code 1860 ki section 188 ki makhada ain gi oiba cheirak piragani adum oinamak athingba si law and order ngakpada thabak tauriba miyoi sing amadi essential service sing gi oinadi komthokani haiki. Crime Watch. July ki tang kun gani thoi Kaching District Police amadi Imphal West District Police na brown sugar amadi winchurup kaya ama fagatki. Akang naba pawm fangbadagi Kaching Police ki team amana numit asige numidang wairam pung 6 makhairom taba matamda
Imphal More Lambi gi Kurau Pokpi Mapada check taubada Bolero registration number MN056664 tongduna lakpa mioi ohumdagi brown sugar kilo chahumga marifudra mathoi fagat pangamki. Brown sugar konana fagalaba mioi sing adudi Mohammad Samsir Khan chahi kulhumdoi apokpa Naha Chauba Sora Mamang Lekai hojikna More ward number 7 da leibani. Mohammad Firoz Khan chahi kunmanga apokpa lekhidraba Mohammad Siraz Ahmad More ward number 7 Amit Acharji Elais Rahul chahi kunmanga apokpa Muthukanan More ward number 7 dagini atopa thaudoga mada Kakching police na Sora Mamang Lekai dagi Jamila chahi nifumanga mapuroiba Mohammad Baniyam Koba mioi amagi yumda heroin number 4 lotuna thamle haiba pawma fangbadagi Thiba humbagi thabak chathabada local market ta lupa lising yankhai taruk ka gram chahumga kun rom oigadaba heroin number 4 fagat pangamkhe. Nakalamromda Imphal West Police Commando OC P Achobana luchingba team amana Manipur University gi main gate mamangda akaknaba pawma fangbadagi achat ok sing check tawbada win king size churup yauna yamlaba naronda morelomdagi pusilakpa churup sing fagat pangamkhe. Churup Singh adu Tata Truck registration number AS01GC 5571 da purakpani amadi Churup adu Bilal Hussain chahi kuntrag humdoi apokpa Kala Chanda 144 Bazaar Road Nagaon Assam dagini Police kangbu na wahang pohong tawbada Churup Singh adu Mayang Imphal Irong Chaisabada leiba Mohammad Farouk chahi kunmanga apokpa laikhidraba Mohammad Islamuddin Kauba mioi amadagi lorokpani hairi amadi Churup Singh asi Dimapur da leiba Bihar dagi Mukesh Kauba mioi amada tingadabani Fagalaba Churup Singh adudi Win King size Churup Petty lising mga chama Gudangaram International Churup Petty chama kun amadi SC Light Churup Petty chaniga yankhaini Fagalaba Polom Singh asi Assistant Commissioner Custom Division da kusinaki Crime Watch July gitang kungomdoi numit asigi numit yungba matung pung ani digi hoduna numit taret ni chupna Manipur gi mafam sinba thungna curfew thamki Haukiba July kunithoida Laingak ki akaknaba cabinet mifam mama pangthoktuna Laingak ki maikaidagi July kunhumdoi gi pung ani dagi hauduna numit tare ni chupna total lockdown amasung curfew hek lauthokibadagi numit asigi nungthil pung ani dagi state asigi mafam pumnamakta law enforcement agency singna akan mamongda lambi chatok sasin tawbada athingba thamki lockdown gi mangoina mafam kaya da masing yamlaba miyamna pochai leiba thongnarakpada social distancing gi wafam di lapna thamduna kumhai oinakhi ayuk ki matam fawbada dukan amadi kaithel singda miyamna fanghoraroi matagum ka hena pot leinakhi Imphal amadi atai mafam singda leiba petrol pump singda su thau hanaba miyamna queue sangna lepasu ukhi Panbaya state asida COVID-19 sandorakpagi chang hengalakpa thingnaba Laingak ki maikaidagi state cabinet ki mifam famduna numidasigi nungthilpung ani dagi hauraga state pumbada lockdown amadi curfew thamnaba warep laukhibani tungda nungthilpung ani tarakpa matamda district police singna lambida achar ok sing yumda hankinaba loudspeaker sizinaduna lauthokhi niom kaina lakhiba mioi sing police na fagatpagi thabaksu chathaki yamaroina khoigi covid virus sina khoida awaba piri mi nanari ga haibasi kaukthorko manba khogi miyam gi moment picnic ka se hekta kai drom phamangan satna rakpi bus ta pula mi tongakpi social distancing maintain torukta bi police ta kyam kuina ka bus kudingi sanabading ampote adi sam district khara da auto rickshaw service torupagumba ilai thongar pongwi pot lakpa aduga somdana nabagi masing si ekhoi wange haibana te layo phabagi ekhoi huji casualty asi na yaud bagi wani Crime Watch ngasigi oinadi matang swaisida pumnamakta gi kainanaba yathang nijari mathangi tarani thoi suba episode pudun lakchage ahenba wari kaya ga loinana matam adu fawbadi Crime Watch